Loyalam E-PAO tabi bakutimapu hitram susmitana namitangi pau pizari ahan bidak marfu'ida headline. Lakadoriba English ngani kuntareta pangthokdoriba ka census ta maitei gi saktak maitei yelhomi natraga maitei indigenous natraga maitei adivasi ohenduna akhoi amatani maitei singi marakta khenaba leite haiba ulasi haina Manipur Press Club ta press conference pangthokre Manipur dagi Maheiroi manga suspend toukhre Manipur da yu marang kaina funglakpana wathok lanthok kaya lakle haina kadana fungdorakli pau sanduna pijari Lakadoriba English ngani kuntareta pangthokadoriba ka census ta maitei gi saktak maitei yahlomi natraga maitei indigenous natraga maitei adivasi haina ohenduna ekhoi amatani maitei singi marakta khenaba leite haina ulasi haina Manipur Press Club ta press conference pangthokre Lakadoriba chahi lisingani kuntareta India pumbagi oina pangthokadoriba ka census ta tokai taruraba maitei ekhoi amata punsin horasi ka census asina ekhoi punsin bagi tanja ama piribani thabak asi lokhatpagi ahanba khongthang oina wa maitei council WMC na Directorate of Census Government of Manipur amadi Register General and Census Commissioner of India da mangjona Chanaba khongthang lokhat pinaba aiba cherol pisimba lekhrabani tongan ba yek salai leizaba ekhoigi laioi khraba ipa ipu singna maitei haina amata oina punsinduna thambirami ekhoigi irakta anem awang jat bizat khairamde ngasi ekhoigi irakta leriba thamliba khenaba samnaba yadraba brahmin khatri loi asina chingba asidi first century da pankhiba ekhoigi ningthopam haiba gi matamda Biswanism natraga Hinduism lorubadagi Hindu society da darbar caste system Brahmin Khatri Vaishyas amadi Sudra haina khaidokpagum aikhoisu masiga manaba mongda khaidolambani masina maram oiraga punna manaba thakta leramba maitei ekhoi mache tana punsin bangamdana ngasi phawa leribani masi miyamna su hena khambirabani punna leminari ba yalhomi chingmi itil inaw singdasu tokhaiba wakhal khalhanbagi maram amasu oikrabani pumna mag asi matamgi ichela purakpani haina khalabasu ngasi di maitei ekhoi amatani haiba phongdok chanaba chap chaba tanja adu lakliba ka census asina piribani masi thabakta ontopa ngamhaudrabadi tungi mirolna ekhoi bu ngakpiroi lakadoriba ka census asida tongan Purup singi masagi saktam mayek shingna iraklagani asigumba tanja asida tongan punsin be yadana khaidoluraba maitegi saktak Brahmin Khatriya Loi haina ibagi mahuta maitei yelhomi natraga maitei indigenous natraga maitei adivasi haina iduna amata oibagi saktam sagat horasi hiramasigi matangda akhang ai CSO NGO sing Maheiroi loop singna Mod PBU Mateng Pangbiu WMC ki Chairman Hagruzam Navasyamna Luchingba Team Amana RZI Unaduna Memorandum Pisinba Matamda WMC ki Khongthang Asibu Taramna OE Thagat Pafongdolai Taubatapu ka census ta Maitegi Saktak Maitei Yalhomina ONBU Habasi Director of Census Government of Manipur na proposal oina tholakadabani hain tapirai Maramasina WMC na mangjongna Directorate of Census Government of Manipur da pisinkiba Memorandum adu ngasisu media gi kuthangda matam Chana thabakta onthokpinaba lebak miyamgi mot sinajaraga WMC na longna ningsingjari haina phongdorakli press conference asida urik khingbam kunjo singh president WMC Manipur unit ahong sangwam diren CEC WMC Dr Thongam Komal executive member WMC amadi Thangjam Susila information secretary WMC nasaru yakhi Manipur dagi Maheiroi manga suspend toukhre Assam ki Guwahati de leiba downtown university de tamba Manipur ki Maheiroi manga Tripura gi Nupi macha amagi ikai khumnaba manghanbaga mari lenana university asidagi suspend toukhre University asigi register Dr Asim Brahman thokiba notification amagi matung innadi thodok aduga mari lenana Maheiroi manga adu university asidagi suspend tawba yauna exam amasung regular class na chingbasing September 13 tagi horaga makhatana notification ama thoktriba phawba yawba yaroi thodok adu da January ba Maheiroi sing adudi university asida diploma in pharmacy da tamba Maheiroi ani BTech in civil engineering tamba Maheiroi ama BTech in CSE on Data Science and Artificial Intelligence tamba Maheiroi ama amasung BTech in Civil Engineering tamba Maheiroi amani makhoi mangamak Manipur gi ngaktani hari Manipur da yu marang kaina fanglakpana wathok lanthok kaya lakle haina kadana phongdorakli
Manipurda yu marang kaina fanglakpana wathok lanthok kaya lakle state lengana yu legalize tongnabagi warep laukibana license piraba dukan sing hangduna sentok lambi pagalakpa kaya udrabasu var kaya hanglakpa amadi yu phangmagi changwang khalakpana tongan ba problem kaya hengalakle haina coalition against drugs and alcohol Dagi secretary general takhelamum gitchanana phongdokre Konung Lampakta Lebat Lamyanba Sanglenda All Manipur Women's Social Reformation and Development Samas ke President Thokcham Ombi Ramni Dagi President Hizam Priyokumar Amadi Zanimski Medical Superintendent Professor Khomukcham Lokesor na mathangsina Chief Guest President Amadi Guest of Honor oina saruk yadana pangthokiba Dagi Tarama Palak Stuba Mabok Kumon Tharunga Mari Lenina Wafam Asi Mahakna Phongdokibani Thoram aduda takhelamam gitchandruna makhatana haiki lamdam asida thokliba wathok lanthok sing asina sihaliba mi mastingdagi mayai kaba nisa chabana sihaliba mi mastingna yamba heli ngasi su mayai kaba nisa pusilakpa amadi faba punba lepte state lengana yu legalize tawnabagi warep lawkhiba asina license piraba dukan sing hangduna sentok lambi fagalakpa kaya udrabaso bar kaya hanglakpa amadi yu phangbagi uchang walakpana makhal makha kaya gi problem sing thokhalakli masida sunatana nupi oibi kaya yu thakpiki chang hengalakni pumna mag asi yengluraga lengangna lawkhiba warep asi nongna review tawbagi tangai fadaba lei haina so phongdokhi Maitai Sing National Highway da chatpa yahalu haina wakat mifam chathakre Matam sangna Maitai Sing na chatpa yadana lariba National Highway Sing chatpa yahanaba amadi National Highway Sing da chatpa yadriba fawba flight bara sing hantahalu haina kanglaipak kanbalup na sinuna ngasi mafam anida wakat Khongjang Changsin kre Khwairamban imakate da lariba loop sing puna punsinduna Changsin kiba Khongjang aduda saruk yakiba Khwairamban Nupi Kaitel Shinpham amadi saktam kanbalup ki secretary Thingmujam Rani na pawmising da haikibada National Highway habisi purukudimaki chatfamni adubu me ahumdagi horokiba lan asina maram oiraga hanagi matagumna chathok chasin yakidre atopa purup sing chatlabasu maitai purup khaktamak chatpa yahandaba habisi laibak thibani athingbadi pide harabasu maitai amatana lanba ngamnade masada aki tujungba adumak poi horokiba irang asina maram oiraga National Highway Powduna Lalon itik toramba singsu laptuna awaba nanghali chathok chasinda khudong chadaba kaya nanghali security force masing yamna thamduna maitai yauna furuk khudimak free da chahanaba honabiyu masida natana National Highway singda chatpa yadrabanina mahi masing tamnaba chathok chasin tawba amati ana layengi chalabasu flight da chataba yadabana mamal tangna adumak chatli awa ana Taraba Leikhidre singi oi na kudong chadaba kaya amat thingnabana mari lenaba singna flat ki mamal asi hanthana honabiyu India ki citizen amani khanda center na su miyeng changbiyu amadi Manipur lengang na su thodang nobiyu haiki Rims ta Angang Unabada mama Leikhidre doctor na Changsin dabagini haina Khongjang Changsin krai Rims ta Angang Unabada mama Leikhidre Leikhidre Nupi adu Wangkhai Durga Puja Lampak Yumlembam Leikadigi Achoba Sarmagi Loinabi Kotimayum Ongbi Ranibla Chahini Fukawi Dr. Singna Changsin dabadagi Nupi adu Leikhidabani haiduna Wangkhai Durga Puja Lampakta Young Voluntary Organization YVO amati Wangkhai Durga Puja Lampak Women's Welfare Organization Marapabina Wakat Khongjang Changsin kibaga loinana Mathau Changsin daba Dr. Singh Cherak piyu haina mari leiraba singi miyeng Changsin ki Wakat mifam aduda saruk yakibi Gotimayum Ibem Nusina haiki Rims ta leriba Dr. Singhna private hospital singda thabak tawduna lerega Rims ta pukhalakpa anawa singbu Dr. Tamliba singna laingalei Asigumba thawong asina maram oiraga Gotimayum Ongbi Ranibla Leikhidabani Mathau Changsin daba Dr. Singhi matakta matik chaba chairak pidriba phawba hanba leitana Khongjang Changsin khigani Leikhidre Ranibla gi mapuroiba Gotimayum achau sarma haiki Dr. Singhna matam chana layeng viramba tarabadi Rims ta Angang unana bagidamak pukhat ki bi Ranibla gi punsik kalamba yabani Mathau Changsin daba Dr. amadi nursing thabaktagi lauthoktriba phawba asiba hakchang Leikhidre haina phongdokhi VSF na Technopol District tagi lupa crore taramanga romgi drug sing fagalkre Manipur Police amasung Border Security Force BSF na Imphal More National Highway 102 gi Technopol District ki manung chana leiba checkpoint A haina khangnaba mafamdagi lupa crore taramanga rom oigadaba WY tablet amasung heroin number 4 miui amadagi fagalpangam kre hari
Police ki pauna hai ngarang Manipur Police amasung BSF ki apunba khupu amana National Highway 102 Imphal More lambi ki Technopole District ki manung chana leiba checkpoint A haina khangnaba Indo-Myanmar border asida achat awong sing check tawba matamda gari macha amada tongduna lakpa miyoi amabu khamduna check tawba matamda khaw amada haptuna puramba World is yours WY tablet lak ama fagat pangamki security na fagalaba tablet asigi market value da lupa crore tar mangarom oigani hari WY tablet asi Thai marolda Trazy medicine haina khangnai aduga hariba tablet asida methamphetamine amasung caffeine gi saruk yawba maramna India da yonba amasung puba thingduna lakhibani amaromda apunba security team asina makhata na chathaba checking amasung frisking singda hariba mafam adumaktada mioi amana tonglapa gari macha adudagi thau tanki da haptuna puramba brown sugar gram chamaga kunmanga sufagat pangamki hari officer source asina makhatara dun hai National Highway 102 Imphal More lambi asida ain kaina drug lalon bagi chang hengalakpana maram oraga lambi paring asida deploy toriba BSF personnel singna achat awok check tawbagi thabak sing kangkhapa horakle official oba BSF na thadokpa data amagi matung ina Manipur da deploy toriba BSF Eastern Command ki makhada tongan ba operation singda hosi phawada puna lupa crore chamaga kumapan dasmik mapangi narcotic drug sing phaga pangamkhrei hiram asigamari lenana additional director general Mahesh Kumar Agarwal BSF Eastern Command Kolkata na state asida deploy toriba BSF personnel singna hawkhiba Toukhre ni asida narcotic trader network sing thugaiba border sing ngaktuna nation asigi naha singbu drug ki effect sing dagi ngakthokna ba honariba asibu thagatba phungdoraki hari Ipa ipuna wana sagalamba imaleba kahendana thamba haibasi macha masu oiba akhoi thodangni haina Jai Chandrana phongdorakli Ipa ipuna wana sagalamba imaleba hasti kahendana thamba haibasi macha masu oiba akhoi thodangni akhoina akhoi lebak kanabagi amata ngairaba khutlaidi akhoi siba kidabatai tungi mirol gi damak yenglaga hauziki mirol na kiba yade natrabadi akhoi lebak soidana mangkigani haina Justice Committee gi chairman Jai Chandra Kontozamna phongdokhrei Justice Committee on Anglo-Manipur War 1891 Martyrs and Freedom Fighter of Manipur na sinuna ngasi Tengol lampak Khongjang Turelda Anglo-Manipur War 1891 gi athoba singi mafamda haithalai thabagi thorong mari lenana Justice Committee gi chairman Jai Chandra Kontozamna wafamasi phongdoladuna makhatana haikibada Justice Committee na ipa ipu singbo awangba thakta ikai khunai Anglo-Manipur War gi mafam sing senga sagali ngasidi 1891 da Anglo-Manipur War da saruk yakiba amasung thawaina pontha pikraba athoba sing Justice Committee na khomjinba tasinjaba ngasigi haurakliba mirol na khangamnawa wakhalonda yumpham oiraga Manipur leiriba school college sing da chatuna khangalagani masina haurakliba Maheiroi sing da hena lebak nushibagi wakhalon chelakani haina phongdoki Manipur da dengue gi case listing amaga humphutara taruk yaukhrai Manipur da kumsi chahi ki oina aris haina khangnaba makhal Kang makhal amana sandokpa dengue laichat ki case masing lising amaga humputara taruk henkrei haukiba pungkun mari da miyoi yankai humdoi positive oirkrei Directorate of Health Services na thadorba chirol gi matung ina haukiba pungkun mari da miyoi yankai mathoi positive oirakibasigi manungda Imphal West khakta da miyoi kuntra mari positive oiraki hairiba kuntra mari asi tharaga district asigi oina chahi asida puna miyoi chanipangapan positive oikrei Imphal East District ki oina haukiba pungkun mari gi manungda miyoi taranithoi positive oiraki case asi tharaga district asigi oina handak chahi gi oina chamaga nifumathoi positive oikrei Thobral district ta nauna miyoi ani positive oirakibasi tharaga chahi asigi oina miyoi kuntramapan positive oikrei Kakching district Chuchampur district ta nauna miyoi ani positive oiraki Ukhrul district ta na nauna miyoi amakak positive oiraki Arubada maroiba pau amukana pizari Lakadoriba English ningani kuntareta pangthokadoriba ka census ta maitai gi saktak maitai yelhomi natraga maitai indigenous natraga maitai adivasi na ohenduna aikhoi amatani maitai singi marakta khenaba laite haiba ulasi haina Manipur Press Club ta press conference pangthokhrei Manipur dagi Maheiroi manga suspend tawkhrei Manipur da yu marang kaina fanglakpana wathok lanthok kaya lakle haina kadana phongdorakli Matang asida loyalam E-PAO na namitangi pau pibil lozari tabiri ba khudimako amuka hana khurumjari